Heirang Leirang channel na mayamgidamakta pujarakliba Phungga Wari Sana Yairenchan. Thaina mamangai miga laiga yamna nakna lainaringaigi warini. Lai pakhang bana langon tauduna laisangnu kaubi masak matau phajabi amabu pakhang bagi langonda pusinbiki. Laisangnu haurangnu mahaki taloi oiduna lay mafambal kahange ningthau pokpi mama oihange haiduna ayukta miyoiba numidangda layoiba pakhang bagi langon oirakle. Haurangnuga pakhang baga sakhang nakhibadagi asum loinarakpana haurangnugi pibuknungda khoyumlai oiba mapari ama mitamkhri. Haurangnugi pibuknungda leiriba nawa angangdo thaja tara sujillaklaba matamni. Mama mapana machanupigi phibam khanglakpadagi lamchat naidabini haiduna athengba ahingda mamom oibi haurangnubu tanthorakle. Yumgi thong lonsinkhre. Upai leitraba haurangnuna sumang mata aphabada tengthana woiduna kaplamle. Madu urabada pakhangbana langonba thoglaktuna masa naubu arapa mafam amada pukhre. Pakhangba langonbana puriba mafam adudi umangni. Sangana pikthana leiba mafamni. Mafam aduda haurangnubu thambire. Pakhangbagi matikna haurangnuda sakaina karigumba soktana sakai nongsa sawum yom kayaga loinaduna leiri. Nongmagi numit amada khanghaudana haurangnu mamit mamai pangduna mapari ama phangjare. Pakhangba langonbasu haraujare. Sa pumnamakna haurangnugi thaugal taujari. Pikliba machanupa adubu numit singum khudingi sa singa loinaduna sanaminarami. Laigi macha oibana akia khang leiramde. Haurangnugi maparido mapan panthau oiriba pakhangbana langonbana numit thagum yengjarami. Asum leirakpana nongmagi korau numit amada masanau haurangnubu yenglaga haidai. Parigi koloi minglen tholasi. Haurangnuna mama mapa oiriba anina numit thabu yengduna maparigi koloi mingbu sana Yairenchan haina ming thonbire. Nongmagi numit amadani pakhangbana masanau haurangnubu yenglaga haidai. Isanau khoyum langwonba aihak ase thaudu yambana matam kharadi khoyumgi sintha panglukhige. Namanacha mafamsida lengdana matam khara leiramu. Karigumba awa ana taraba matamda wahai asi haiduna kaurau haiduna. Hada korau langwonba sayon mapu oiriba khangda uda leitaba nasabi aigi aranbase kanbiro khoyum khongdoi hunbiraklo haiduna aibu hekta kaurau. Matamaduda ai soidana nanakta khongdoi hulakke hairamlaga chatkre. Laigi macha oiriba matik mayai ahenba khoyum laigi sak oina taibang panbada saphong biriba sana Yairenchanni. Nongmagi numit amada mapari singkhong oibabu irujabinaba haiduna makhoina leiriba umang adugi nongpok thangbada leiriba pukri aduda kumtharami. Pukri adugi laijana machabu irujabirabada mamana Yairenchan oibabu afaba phije ningthina leitengna phamuko ima irujakhige haiduna manakta phamali. Pale mama oibina irujaraga phiju phijam tauringai mapari sana Yairenchandi umang adugi makha thangba maikaida asum chatkiduna maikai khangdana chatkre. Palem haurangnu mapari hanna yenglakpada pukri mapanda phamduna leihauba mapari uba phangdrabada mapari bu maikai khuding onduna kaujarami. Maikai khuding chena yenglami.
ꯈꯨꯝꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕ ꯎꯕ ꯀꯧꯕ ꯐꯪꯂꯛꯇ꯭ꯔꯕ ꯍꯥꯎꯔꯪꯅꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯅ ꯂꯩꯖꯔꯤꯕ ꯎꯃꯪꯀꯣꯟ ꯁꯪꯂꯦꯟꯗ ꯆꯦꯟꯈꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯆꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯀꯞꯇꯨꯅ ꯈꯪꯂꯛꯂꯤ꯫ ꯑꯁꯨꯝ ꯍꯥꯎꯔꯪꯅꯨ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯦꯜꯂꯤ꯫ ꯈꯥ ꯅꯣꯡꯄꯣꯛ ꯃꯔꯝ ꯃꯥꯏꯀꯩꯗ ꯑꯋꯥ ꯂꯩꯕꯥꯛ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯉꯝꯗꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯇꯕꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯩꯕꯥꯛꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯂꯩꯄꯥꯎ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯄꯥꯎꯅ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯁꯥꯃꯨ ꯌꯥꯏꯁ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯁꯤꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧ ꯍꯥꯞꯄꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯁꯥꯃꯨ ꯑꯁꯤꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯋꯥ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯉꯝꯕ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯂꯥꯏꯒꯤ ꯃꯄꯥꯎ ꯇꯥꯕꯗꯒꯤꯅꯤ꯫ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯂꯥꯏꯑꯣꯏꯔꯕ ꯁꯥꯃꯨ ꯌꯥꯏꯁꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯁꯥꯃꯨ ꯑꯊꯣꯏꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯑꯉꯥꯡꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯁꯤꯅ ꯎꯃꯪꯗ ꯆꯠꯐꯝ ꯈꯪꯗꯅ ꯀꯛꯉꯥꯎꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯕꯨ ꯃꯅꯥꯇꯣꯟꯅ ꯀꯣꯠꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯁꯨ ꯁꯥ ꯉꯥ ꯀꯩꯁꯤꯡꯒ ꯁꯥꯃꯨꯁꯤꯡꯒ ꯂꯣꯏꯅꯗꯨꯅꯇ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯅꯨꯡꯉꯥꯏꯅ ꯁꯥꯃꯨ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯁꯥꯃꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯃꯨꯅ ꯅꯨꯄꯥ ꯃꯆꯥ ꯃꯊꯣꯠ ꯀꯥꯔꯛꯄ ꯑꯃ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯕꯨ ꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯍꯣꯡꯕꯤꯗꯨꯅ ꯅꯤꯡꯊꯧ ꯑꯋꯥꯒꯤ ꯑꯣꯏꯍꯜꯂꯦ꯫ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯉꯝꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯂꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯍꯥꯎꯔꯪꯅꯨ ꯃꯆꯥꯅꯨꯄꯥ ꯀꯥꯏꯅꯈꯤꯕꯗꯒꯤ ꯄꯤꯐꯝ ꯅꯣꯡꯃꯇ ꯀꯪꯗꯅ ꯂꯩꯔꯛꯄꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯞꯇꯨꯅ ꯉꯥꯏꯍꯥꯛ ꯈꯪꯍꯧꯗꯅ ꯇꯨꯝꯂꯤꯉꯩ ꯃꯁꯥꯅꯧ ꯍꯥꯎꯔꯪꯅꯨꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯎꯔꯕꯗ ꯄꯥꯈꯪꯕ ꯂꯥꯛꯇꯨꯅ ꯍꯥꯎꯔꯪꯅꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯍꯥꯎꯔꯪꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯕꯤ ꯄꯥꯈꯪꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯥꯎꯔꯪꯅꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯇꯨꯅ ꯃꯁꯥꯕꯤ ꯄꯥꯈꯪꯕꯗ ꯃꯄꯥꯔꯤ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯇꯝꯖꯔꯝꯃꯤ꯫ ꯄꯥꯈꯪꯕꯅ ꯃꯁꯥꯅꯧꯕꯨ ꯌꯦꯡꯂꯒ "ꯌꯦꯡꯉꯨ ꯏꯁꯥꯅꯧ, ꯅꯍꯥꯛꯀꯤ ꯅꯆꯥ ꯅꯄꯥꯔꯤ ꯃꯥꯡꯕ ꯅꯠꯇꯦ, ꯅꯄꯥꯔꯤꯗꯣ ꯍꯧꯖꯤꯛ ꯑꯋꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯅꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ, ꯏꯁꯥꯅꯧ ꯅꯪꯗꯤ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯔꯕꯅꯤ, ꯐꯝꯕꯥꯜ ꯂꯥꯡꯒꯗꯕꯅꯤ" ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯥꯕꯤꯒꯤ ꯌꯥꯋꯥꯍꯩ ꯇꯥꯔꯕ ꯍꯔꯥꯎꯅꯨ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯃꯆꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯝꯂꯛꯂꯝꯃꯤ꯫ ꯄꯥꯈꯪꯕꯅ ꯍꯥꯏꯔꯛꯏ, "ꯏꯁꯥꯅꯧ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯩꯅ ꯊꯤꯟꯕꯤꯔꯝꯂꯒꯦ"꯫ ꯃꯁꯥꯕꯤꯅ ꯍꯥꯏꯔꯕꯗ ꯍꯥꯎꯔꯪꯅꯨ ꯌꯥꯖꯔꯝꯃꯤ꯫ ꯄꯥꯈꯪꯕꯅ "ꯐꯔꯦ ꯏꯁꯥꯅꯧ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ, ꯑꯩꯅ ꯅꯃꯤꯠ ꯄꯥꯡꯉꯣ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯄꯥꯡꯐꯔꯣꯏ" ꯇꯥꯛꯄꯤꯔꯕꯗ ꯍꯥꯎꯔꯪꯅꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯄꯥꯈꯪꯕꯅ "ꯏꯁꯥꯅꯧ, ꯅꯃꯤꯠ ꯄꯥꯡꯉꯣ, ꯅꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦ, ꯅꯆꯥ ꯂꯩꯔꯦ" ꯍꯥꯏꯔꯛꯂꯕꯗ ꯍꯥꯎꯔꯪꯅꯨ ꯄꯥꯈꯪꯕꯒ ꯂꯣꯏꯅꯅ ꯑꯋꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯏ ꯈꯪꯂꯝꯗꯦ꯫ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯆꯤꯉꯨ ꯂꯥꯏꯑꯣꯏꯕ ꯄꯥꯈꯪꯕꯅ "ꯏꯄꯥꯔꯤ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟ, ꯅꯍꯥꯛ ꯏꯄꯥꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯑꯋꯥ ꯂꯩꯕꯥꯛꯁꯤ ꯉꯥꯛꯇꯨꯅ ꯑꯃꯗꯤ ꯅꯃꯥꯒꯤ ꯁꯦꯕꯥꯕꯨ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ꯫ ꯏꯄꯥꯗꯤ ꯊꯧꯗꯥꯡ ꯌꯥꯝꯃꯤꯗꯣ ꯑꯗꯨꯅ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯄꯥꯈꯪꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯅ "ꯑꯩꯒꯤ ꯏꯃꯥ ꯑꯄꯣꯛꯄꯤꯅꯤ" ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯇꯨꯅ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤ ꯂꯩꯃ ꯐꯝꯕꯥꯜ ꯐꯝꯍꯟꯗꯨꯅ ꯃꯃꯥ ꯍꯥꯎꯔꯪꯅꯨ ꯑꯋꯥ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯦ꯫ ꯍꯥꯎꯔꯪꯅꯨ ꯑꯋꯥ ꯃꯩꯁꯥ ꯃꯩꯆꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯜꯂꯛꯄꯗꯣ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯐꯝꯕꯥꯜ ꯐꯪꯗꯨꯅ
ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫